इसामक ngasi budong nung sabagi laikon sa isa pun na pundari ba koy mayam se si uji ya siam siang na har kan da unit 36 na ko liba jaga sigi akogi nupi li kanu membership amagi president oi jang le jabane se ai sagi ma ai ma dom to bi kau de yam siang na har kan uji thoi bai su sigi matungina akogi aram bai ting gol 36 ki unit ta le riba mobile team gi akoi kanan je maram chadana karmain to dana suspend to bi bano sumaina tawdana tawba taragadi aikoina mama le athu matamda suspend hangatlan bidaga taragadi ima lebaki leiriba koi ima ibe mayam laikai akoi bese leiba lekai manga tara chu punsan jarakan akoi gi hogom to koi ho manipur gi ima sinji mana kan hoba ya bai ho do koi soidana hujara agani aduna athu matamda maji suspend to biganu kari marungi da mata tawribano akoi gi maitai gi masa amana sumaina suspend to bo matamda na maitai gi ima ibe mayam ji na tumina leisalaga kuki gi commander amana cheng rakanda mana bagada masama khulai para kan uniform sela kan lan jawo matam da di mama ma suspend to bo matam da DC office mai thadana khogi sarkar gi property mai ama mai thadana manghali adumain tawdana tawbo matam je di sarkar na tumina lesan bira kan da khogi mai tai gi oiba mioi ama suspend to bo matam da chup lupaga le chukpa haiba se niyom na yabra na traga yadabra arama tengul na tholai ba si akhoi mai imali bak se kanana bagi dam ta tholokpani adu tholai ba khuding mak si akhoi loina manghangani haibagi wakhulon da leitaragadi karamba kanana lan thingna bo tholakadage moina ngakpi dragadi ngasi akoi mai nahana manipur se akoi kuki gi mathi jam male bum thok leiba tabane ba kuki gi jam sengna harabada ai samang na khangjabada police department da thok tor ma kuki macha mayam ma nongoi purakanda irang hek thokpan mitagi mai na cheng khiba mayam ma yauri hari ba mayam si masana kulai pukri ba makoi masamang loina lan yauri bani si kanana chigaluge ba sarkar kanana chigake ba sigi matangda adui sigumba mitang mikhai naibagi mawong matawsidi yamna kai hatar sunadaba akoi maitai manipur si mutlasanu haibagi wakhallonda pubagi niyom se sidi kano tawpham thokte haina aina agi wakhaldagi phongdok chaninge ba sengna haraga adui haudik si ja lakpiri ba si akoi unit 36 ki jaga khaki akoi ba sigi nati atopa lekai gi imai bin mayam ma lakpiri si kari gi donda kari gi dabak tan haibada adui ya pham thokte haiba potu mayam gi support lakpiri bane ba adui ngasi thoklai ba mi khara si khakna tara akoi na leiba akoi gi unit 36 ki leiba jaga khakna tan 38 po oiro 18 da leibo oiro khudimaki akoi na tabon thokpa thodang je 18 gi so akoi chakkada bani 36 ki su mayam lakpi gada bani sumain tawdana moje sagat pi dana akoi na hingan bi da taragadi khulai paiba mayam khulai paido mayam tinam daraga thamni haibagi mong da leira kanda aramai no khulai paiba ne yaro duga aduna khulai paiba na kuki da kanan thingge ba kuki na pari ba bom to mayam si kanan pige ba adugi athingma kanan pige ba si khuding mak si khala kanda yam sengna har kanda akoi manipur se kanda ba yadi habi da thokchara iba sangsan khuding mak se akoi mama ba khuding mana koi na support tawum to I haiba se ai mayang pham thamjaninge ba sai se lali haiba su yaro kaigino da siang yam sengna har kanda huji se waroi selama pur pai ya bagi mawong si sarkana chimbidra banina akoi kanada taina gadage ba mapi mapa obe kanana akoi gi da motor lepi gadage natra kan akoi khulai paide ba lai thokchai banu magi yari chari ba imai be me am sam thagi mai da imungi macha masu thadu ma kanda loina ba thongna ri ba khudi ma se khulai paide na khon sai da chu ngo sum lai ba se ngapi se bi ba moi me am so mu chu namtha da na thabi taragadi akoi ji karmai na hingwa hai bano ba sigi matang sai ina hajaning badi yam sengna har kanda hariba kanan suspend tawgi matang sina maru oira kanda yam thuna thu matam da koina irang horok tingai akoi da hok thagalak tingai da magi suspend hangalan biu na to bataraga chap manana akoi da tawbo dumaina kuki na tawbo mafam da su sarkar na miyeng chambira kanda loinam chap manana jingbiyo ba